Atopa Paumadana, midday meal gi sakta lin yoramli angankia hospitalized tokre. West Bengal gi Birbhum district ngasi midday meal gi sak saruba school angang kaya masangam laktabadi hospitalized tokhibaga loinana makoina sari besak adubu hablakhiba boltin adugi manungda lin yorama thingna khre haina official singna phongdorakre. Official singna phongdokibagi matungina district asigi Mayuresor block the liba primary school amagi mahairu kuntraru midday meal gi sak saruraba matung masanuairaktabadigi hospital pukatuna treatment satakibani maduragi makoina sari besak hablakhiba patra adu sek taruba matamda asibu linama yorama thingna khibani hari khudokta angang sing adubu Rampurhat Medical College and Hospital pukhatuna treatment satakre amaromda BTO na phongdokibada hospital treatment satakiba angang sing khudong thina yaoidre makhoi mayum da putakre thaudo asigi matang thijinna banga mari lainaba singna khangan khre haide henasu pausna phongdorakli makasa tharak point Isel Express tige topa maruiba pau khramu myamna thamjage Union Home Minister Amit Shah na sangarama kanglan pokthong CM na myamna sinakre IRB sing nat ki Kokyet Yet-handuna gat tahangadori Union Home Minister Amit Shah na sangaramba kanglanong pokthong ngasi Manipur gi Chief Minister N Biren lusingduna thong adu lanam hangdoktuna Manipur miyamna sinakre loinana IRB sing traditional oi mongda tupi gi muhut Kokyet habanduna kanglanong pokthong na ngakhalagani haina Chief Minister na phongdokhibaga loinana kangla nongsup thong thingzilagani haiki Department of Art and Culture Manipur gi State Archaeology na sinduna pangtokhiba thauram aduda laitin gi thabak thoram sing yauna nat kueba top thauram parings pangtokhi thauram adugu mari leina N Biren phongdokhibada Manipur khundari ba tuan lining satpa phurup kudingma nungsina na ingna sikna lainana ba ngasi phaw lenga sina khoiramduna lakhibani lenga sina lakhiba matung English ngani ga taraga tarete gi Manipur sida singtam gi khena ba laitana nungsina ba purakna ba makal makha kya gi pekhat pa yaba ishor khoiramduna khonakhi ngasidi ishor na tabiduna thabak oina pang ngamnakle kangla nong pokthong ngasi lenga sina anirak suboina lakpi asobu khudol ama oina miyamda sinabani Union Home Minister Amit Shah na thasi ki tarukta sangaram ki bathong asi ekhugi satnabi gi matungina laitin gi thabak thoram yauna miyamda amu hana sinabani ki Atopa Paumana news video editor Milan accident sopadi aruba film da lekanari all Manipur working journalist unions amzugi member oiriba ISTB gi news editor Soibam Milan ngaranu midang pung mapan ga minute taraga mangarom dabani Imphal gi Gandhi Avenue da accident thopadi gi Ras Ministry da aruba film da lekanari Soibam Milan kangla Economics Development Organization kedo gi president amadi nungthil gi paukse kangla pau gi senior journalist oiriba Soibam Manituan gi masanu pahalni Milan gi accident thokribe gi thawong adugi matang na mari lena basing na mari makong khangdokna ba kan honari ma ki accident khuto asi makong mari pan ma gari amagumna tunglom dagi thenglakpa sokpoi gani banari ma ki thawak nagyet ki saru tekle amasum collarbone ani maksokle amadi koki sarukta susokpana ICU da thamduna lekanari pau stabadigi ngasi arms gi president wangkem sa samjaina layengba mating oina basil gi tengmang kusinakhi Nakala maromda veteran journalist kanguzam modu mongol sumasaki anaba mana maram oiduna jenims ta lekanari maki leyang una mating oina bagi dama amzu gi meki digi sil gi mateng pangkhre su pausna makata na phongdorakli Mayam da sumna tentak na thamjaram ge duga hausi kuina de mayam paus su matang solution jarge masum mayam puna no update ngamina sena su channel sigi meki digi mayang inform na thamjari